Manipur piklabasu magun yamna leiba state ama oibagum Manipuri nupi shingsu thouna leibada malem maming chatli haina Naoriya pakhanglakpa ACG MLA Sagolshem Kebi na phongdorakli wafam masing ngasi malem gi mafam kaya da pangthokna riba International Women's Day gi thawram manung chana All Manipur Working Journalist Union na sinduna Manipur Press Club ki loktak hall da pangthokhiba International Women's Day gi thawram da haikibane amjugi chahi ama chumna chatharakpa Golden Jubilee Celebration gi manung chana MLA Kebi Social Welfare Department ki Joint Director Bandi Konthaujam amadi amjugi President Bijoy Kakching Tabam na maru oiba mitunglen sing oina saruk yaduna pangtokhiba thawram aduda nupi journalist sing da acham khudol pot piduna puning thawatke tungda aspa 1958 haina mingthonba documentary film amasu screening tawduna yamda utke thawram aduda MLA Kebi na hai state asida ngasi thokliba tha tara suraklaba irang ase mahausa gi punsida puraknaba Honabadagi Horaga, Manipur Topa issue sing, my day nupi singna, a job thodang kaya loduna lakli. Nupigi tak a say hena wankat hanbada isa isagi imong manungi mi sing, maru oina nupi singna a job thodang lofum toi amade, tapna wakal tabagi changsu hengalakli. Masina madam oiraga hosik lamdam asida nupi sing, nupa sing na ikai kunabagi changwan kalakli. Women Empowerment haina lauduna nupi sing da ahenba thouna pina bohodaring ay cherakta, Women Empowerment gi wahantok lana hankiduna imong manong, Mawa mapuroiba amade mathak thongba singda chetkadaba lichat chajata akaiba kaya tholakadaba singdagi puna ngak thokna basu panasi haina mahna maka takhe Aikoi yamna leiba thiba thakdo aikoi gi thon dindraba thakdo haidare sidasu aikoi nupi singsina ngasi yariba thakdang ahin dil tumda ngai once aikoi di ama di kansi yaigradi once amukda thokmina bagi lingjen ama Smaina koi gi samana ba thuna lai mina base si ekoi state si kai ne picture su yang na magun lai base state amane ba aduna maram oira kanda ga sigi lai riba irang sida sigi lai riba issues da lai riba koi gi sarkar na su lai gi ngasi khardu oira su thabak oina onthok da mapangal oiri basi su ngasi gi lai riba imai bill sing chechan si praja khuting na hona bira kanda ngasi Nakal Amarumda Nasigi Thoram to the President oina saruk yakiba amjugi President Bijoy Kakching Tabam na hai Manipur gi puwari gi tangkak kayada nupi singbo nupa singna ka hena hanthana yengbagi chanabi yawrakte ningthau palingai matamdagi hoduna Manipur nupi singlup lingduna nupi singi oiba wild bichar toropagi wafam lei Pumnamak ase yengluraga Manipur gi nupi singa atopa lamgi nupi singa yengnabadasu Manipuri nupi singna thak wangba adumak helibane Amaromda amjudasu matam kharagi mamangda nupi paumi sing masing yamnamdaba adu ngasidi nupi journalist masing hufutaragi matakta leide masi maksu women empowerment gi saruk amani haina mahna makha takhe Manipur da ekoi gi county ekoi gi seliba channel process da ekoi na napani bibahan da ni se ekoi thouna ji taw si chapana su ekoi ne section harakan da ekoi mapan da sapde yengyu ekoi na pm na phangliba pham da ekoi Manipur da pm na phangsi ekoi Manipur bisna dum he hojiti boy even Sumangway the Palas and Crazy, the Recovery Talk of the Pieces, the Hatau, Sunday. The Widow, yes, to the part of the Kenava, the people in the Harley, the Kumina, and the Gayrika, Hangamana, Familina, and the Hato, the one, like the Peter with the told me what of this way, the piece would be not Tomato, why and we saw, or the pig, why we saw, we told the piece.